मिजिंग ताबिरिब खोई पुनोपु इमेज टीवी न तरामना ओक्चबगल लोइना ब्रजेश कुमार ना खुरुमजरी ngasiगी maroiba pauda haukiwa pung kunmari da manipur da nauna covid-19 positive oiba mioi chanipan kuntramapan thenakre chief ministers covid-19 relief fund da oxygen concentrator cham tengbang pikre kakching kendra gi oina mioi lising kunmathoi ga chawnga vaccination tawkre haina mla rameshwar na phongdokre mapung oi pau lobirasi manipur da haukiwa pung kunmari da mioi chanipan kuntrapan nauna covid positive oiba thengnaduna state asigi apunba covid-19 confirm case masing lising humdra manga chamaga maipu yaure mioi taranipan na laichatsina maram oirduna laikhidaduna apunba sikhibagi masing lising amaga chani nifumathoi sukhrei ngasi mioi lising mariga chahum marfudra test tawki masiga tharga apunba test tawkiwa migi masing lakh mapan lising kuntranipan chani marfudra taret sukhrei state asida hojik active case da mioi lising taruk chatret kuntaret leiri ngasi mioi chatruk kuntra mari naba fakiduna discharge tawkibadagi recover tawkiba apunba migi masing lising humputaret ka chani marfudra thoi yaure Manipur gi oina naba phogi chang chada marfudramapan dasmik mari soinoda leiri pandemic asida kakching district ki oina hokyo pung kunmari da mioi maifutaret nauna positive oiki makhoi lengak na chalaiba covid testing center da marfu mathoi private hospital ani jiban hospital amadi ima hospital da ahum oikibani apunba mioi chahumga humbrani pan test tawki masigi manungda lengak ki testing center da chahumga nipumdoi private hospital sing jiban hospital da kunithoi ima hospital da tarahumdoi test tawki Nippon Foundation Manipur Tourism Forum gi kuthang da oxygen concentrator sama ngasi Chief Minister's COVID-19 Relief Fund da tengbang kre oxygen concentrator tengbang khibasi lengak na COVID-19 pandemic tagi mai fak bangamna na balokhat liba khongthang bu sawat po oina tengbang khibani hairiba oxygen concentrator sing asi Manipur Tourism Forum gi founder president Dr. T.H. W. Singh na Chief Minister gi secretary ta pangthokpa thorom amada Chief Minister N. Birendra Kusin Nakhibani, Thoramduda Principal Secretary Health and Family Welfare B. Bumlunmang Amadi, Director Health Services Dr. K. Razu Susaruk Yaki, Oxygen Concentrator Singdu Lokshil Laduna, Chief Minister na Nippon Foundation Su Thamoi Seng na Thagat Pa Amadi, Ikai Kumnabo Utki, Loina Nangasi, Tengbang Lakiba, Oxygen concentrator sing asina state asida mayok nariba tamthiraba laina laichat asi thengnabada yamna mateng oirgani haina chief minister na phongdoki ngasi Imphal West ki manungsan na lairiba micro containment zone singda principal secretary health Bumlunmang na lusingba team amana yengsinkhre ngasi gi yengsil khongchat aduda lamboi khonangkhong uripok polem laikai tera tongbram laikai sagolban nepra menjor na chingba pham singda leiriba containment zone sing yangshin baga loinana club members sing amadi maira paipi singa unaduna sexual thorang gi maramda wari kya su chanaki ngasi khongchat aduda ADGP L Kailun DC Imphal West TH Kiran Kumar amasung health department ki official sing su saruk yaki Kakching assembly constituency gi oina covid-19 dagi ngakthok nanaba vaccine kapa yaba mioi lising kunipan ga chamapan nifurom leibada ngasi phawbuda mioi lising kumatho ga chawngarom vaccine kapthokre wadhauriba asisu athuba matamda kapthok nanaba khotnaragani haina M Rameshwar MLA Kakching assembly constituency na phongdorkli covid-19 chandorokpa thingnanaba prime minister Narendra Modi Manipur gi chief minister N Biren na mass vaccination gi thabak thorom singgi
Manungsanna Kaching Assembly Constituency ki Kaching Ward number 4 Chungnang Laikai Community Hall da pangthokhiba mass vaccination camp da saruk yarduna MLA na mahaki wafam asi phongdokhibani MLA Rameswarna makha tarduna hai miyam ki Chief Minister N Biren na lusingba Manipur leingak asina paikhalakpa thabak thoram sing gi saruk ama oina Kaching district ki oina CHC Kaching manakta Phamung sam leiba COVID hospital ama sananaba thabak paikhat bahore hospital asina Kaching district khak natna Technopol amari Chandel district ki miyam da su kanaba piragani Kaching district su oxygen plant ama thamnanaba Chief Minister na yamna kanna hotnabiri Chief Minister gi paukta matung inna mass vaccination mathang pangthoknaba hotnari mathang sayolda sorada chayol ama chupna vaccination drive Chathanaba Sem Sari Kaching Assembly Constituency da vaccine kapa yaba migi chada marfudra mangadagi chama maya nakna vaccination kap nanaba pandam thamli haina phongdokhi ngasi sekmai kendra gi oina mobile mass vaccination campaign da Kangla Tombi Hindi Higher Secondary School amadi Lairen Kabida punna miyoi Chamapan Humdrataret vaccine kaptuna Imphal West da ngasigi oina khwaidagi yamna vaccine kapa oikhre ngasigi vaccine kapa gi thoram aduda Joint Committee on COVID-19 gi co-convener Kendra asigi MLA Ais Dingo Singh SDO Lamsang amadi BJP State ki General Secretary Pemanda Maitei su laktuna yengsilaki ngasigi thoram aduda MLA Ais Dingo Singh hana haiki madudi Prime Minister Narendra Modi na ngasi Manipur praja miyamda lemna seng phanghalliba amadi lemna vaccine mipum tingna phanghalliba asida Bharat ki praja miyamna Prime Minister bu thagat narakli Hianglam constituency ki oina chad sama natraga masiga khwaidagi naknaba changda vaccine kapthokpa ahanba lekai aduda lupa lising kungi award pigani haina constituency asigi MLA Dr. Y Radheshyamna lauthokre wafam asi MLA asigi langmaidong da leiba mayumda ngarang pangthokhiba constituency asigi COVID awareness and enforcement committee gi review mifam amada lauthokkhibani constituency asigi tongan ba COVID task force ki mihut singh district health society amadi Kaching district police ki mihut singh yauna pangthokhiba review meeting aduda MLA Radheshyamna makhata aduna hianglam constituency da vaccine kapagi chang nongmagi hengalakuna vaccine kapagi sang sada yangkhai manga dasmik manga mari yaure vaccine kapagi thabak asida mapung fana saruk yabiduna mahakna lauthokliba lising kungi award amadi Chief Minister na lauthokpa lupa lakh kungi award sing asibu launanaba hotnaminasi Technopol district asigi oina Kudeng Thabi village na mipung kudingma COVID vaccine kapthokpa ahanba village oire haina Technopol district asigi DC and Pravin na phongdokre wafam asing asi Technopol district ki manung chana leiba Kudeng Thabi village da pangthokhiba COVID vaccine kapthokpa amadi awareness ki thorum amada mahakna phongdokhibani DC na makhata na haikibada Technopol district asida leiriba chahi 19 mathaki apunba missing lising kuntra mariga chamari nipumathoi leibagi manungda ngarang phawada district asida contract dasmik soino taret vaccination tauki masida district administration medical team sing education team amadi CSO gi lusing basing yauna kanna hotnarakpa asina Manipur gi health district singi manungda Technopol district asina vaccination Taubagi anisubada lairi haiki district administration Ferzol na thasigi haukiba tang taruktagi district asigi Kachin koya yauna chatharakhiba COVID-19 awareness campaign ngasi losin kre loina COVID-19 license asibu laksinanaba COVID-19 vaccination drive chathaba hokre chathakhiba awareness campaign aduna dharma gi thajanabi social media gi wafam singna miyamna vaccination tawbuda singnaba Kiramba Poklamba Singh adu kokre haina Deputy Commissioner Ferizol Srimati Manam Singh na phongdokre COVID-19 laina laichatna maram oiraga Imphal West district ki manung channa leiba Kodom Pokpi Mamang Lekai da
miyai chalaba machin manau ani laikhidabagi imungi awabada saruk yarduna ngasi LMG Manipur gi President L Kunjesor amadi advisor Wangkemsa Semjai anina lusingba mihut kangbu amana chattuna lupa lising manga gi sel gi mateng pangkhre amaromda Wangjing Tentha AC gi manungda ka hena waraba miyam ga mimannadraba amadi khudaki oiba thohaningdaba thodokna maram oiraga awa ana tarabasingda tengbang bagi wakhalolda lingkhatkiba punna hingminasi group PSG na ngasi July 9 da Wangjing High School amadi Lalit Madhop High School gi CHIC da leiriba inmate sing da ayuki breakfast pijaduna COVID-19 ga sagonana kendra asigi miyamgi awabada saruk yakre pasoi part 2 makha lekai dagi social worker wahengbam Dinesh Chandrana pasoi kendra gi manungda leiba yengkhom Lairak Development Club ka khusamnaduna laikai asida COVID-19 gi awaba chaitheng nanglaba yumthong chamri ga yankhai romda nomagi tangai fadana changba chana thakna polam sing alu thau thum tilho hawai amadi hand sanitizer face mask na singba ngasi chattuna yanthokre masida natana pasoi part 4 gi containment zone lauthokhraba yumthong singdasu chana thakna polam sing yanthok Kibada natana COVID-19 dagi ngakthok nanabgi damak miyam hupna vaccine kapthok minasi haina Dinesh Chandrana phongdoki hairi ngasi asi leibak sinba thungna sangyukta kisan morsana sinduna thawgi mangal hengatpa amadi tangai phadaba polam sigi mangamal hengatpagi mayokta changchil liba kongjang asi Manipur da leiriba lab party sing CPI CPIM RSP amadi AIFB na mapung phana sogatli Kendra da laiba BJP gi Modi na luchingba NDA lengak asina khwai miyam gi karisu khandana thawgi mamal tawge haibagi matagum hanjin kunthra ga taruk lak hengat liba asi laibak asi khwai miyam bu usit thoidabani haina lawi haina CPI Manipur gi secretary L Sotin Kumar na phongdrokli Bharatiya Janata Party BJP Kakching district ki mapangal henna Kankhat Hananabagi Pandamda BJP Manipur Pradesh ki General Secretary Organization Abhay Giri Yauna BJP Kakching District ki Thomi Singh gi oiba mifam ama ngasi Kakching Kaikhelda leba BJP Kakching District Office da pangthokre Kakching AC ki MLA Mayanglambum Rameshwar Hyanglam AC ki MLA Yumnam Radheshyam BJP Manipur Pradesh ki Vice President and Nimbus P Somorjit Vice President BJP Manipur Pradesh in charge Kakching District amadi BJP Kakching District ki President Usam Ibomsa yauna pangthokhiba ngasigi mifam aduda BJP Kakching District ki Thomi Singna saruk yaki mifam aduda BJP mapangal kangkhat hanabgi damak BJP Kakching District na pakhat kadaba amadi pakhat liba thabak thoram sing loinana thaupuriba Thomi Singna laugadaba thodang singi matangda khananai nakhi Amaromda BJP Thawal District na sinduna district asida BJP gi mapangal hena kan khat hananabagi matangda ngasi district executive singi oiba mifam ama pangthokre khongjomda leiba Thawal District BJP office ta pangthokhiba mifam aduda Hairo Kendra gi MLA Dr. TH Radheshyam Wangjing Tentha Kendra gi MLA Paunam Brojen BJP Manipur Pradesh ki General Secretary P. Premananda Maitei, BJP Manipur Pradesh ki State Secretary ki Thausu Puriba, BJP Thawal District ki District In Charge ke Inau Mocha Devi, amadi BJP Thawal District ki President Yumnam Kumar Jitna President Member Singh Oina Saruk Yaki. Mifam aduda District asida BJP ki mapangal henna kankhat hannaba yauna warep kayasu lauki. State asida inner line permit system chana hanba miyamna sangsilakiba ihouda police ki khutta laikhidraba mahairoi lamjing maira sapam Robin Hood ki taruk subaning sing kumol thoram ngasi mahaki aroiba yatapam oikiba Imphal East ki awasing da pangthokkhare thoram adu lainga ki COVID-19 laichat leibana maram oiraga pak chauna pangthokhidre imung manung mahairoi lup singi lusing basing sio sing amadi maira paibi kharana saruk yaduna yamna chamna pangthokhi JCILPS na sinduna pangthokhiba thoram aduda Observation Committee ki Chairman Luang Cha Chingkhai JCILPS ki Women Wing ki Convener TH Kumu Leima Students Wing ki Convener Sajat Buyam Mayum President Member oina saruk yaki thoram aduda saruk yakiba hanagi JCIL
ILPS की कन्वेनर खोमद्राम रतन हाई मणिपुर ILP चटनरिबा असि तरामना ओई अदुबु ILP चटनरिबा असि बैच ईयर हापते नागालैंड मिजोराम अरुणाचल प्रदेश न सिंगबदा चटनरिबा सिस्टम अदुदी चप मानना चटनरे अदुबु मणिपुर चटनरिबा ILP असिदी बैच ईयर यावदे ममिंगी ओइना चटनबनी मी कयाम संख्रे कयाम लैख्रे कया यामना रिन्यू तौबा लैख्रबगे हाइबा मदुगी डेटा मणिपुर गवर्नमेंट ना प्रजा सिंह खंगनदे ngasi फावबदा मणिपुर दा ILP पास यावदबा मियोसिंग फागतपा कोर्ट पुथोकपा जेल दा थाजनबा लैते मसिना ताकपदी यामना कुपना मॉनिटर तौदे हाइनसु मांगना फोंदोखी थौरम अदुदा लमजिंग मैरा रोबिन हुड की खुबमदा हाइकत लैकत तमदुना इकाय खुमनबा उठकी Premier Photographers Club PPC कक्सिंग की मेंबर ओइरंबा यामबेम नबा एलाइस यामबुंग एसआई फोटोग्राफी ना लाइबक थीबदगी मनुंग मतम सादना COVID-19 ना मरम ओइदुना लेखिदबदा क्लब असि मेंबर सिंगना अवाब हुंदोक्रे ngasi club asigi member singna laikhidraba yambem naba एलाइस यामबुंगी थवाइना ताइबंग मपुगी मनाक्ता इंगना सिग्ना लैरुनबा मिनिट अनि तुमिनना लेप्तुना ताइबंग मपुगी मफमदा थौनिजखी लैखिद्रबा यामबेम नबा एलाइस यामबुंगना लैखिदबा असि कक्सिंग माइकई की फोटोग्राफी की लमदा अचौबा मांगजबा अमा ओइहौरगनी अमसुंग महाकना लम असिदा होना बिरम खिबा कया अदुसु क्लब की मेंबर सिंगना सिंथानखी लोइनना लैखिद्रबगी इमुंग मनुंगी अवाब सरुक याखिबगा लोइनना क्लब की माइकईदगिसु अंगंबा तेंबांग खरा लैखिद्रबगी लोइना बिदा खुसिनखी हाइरी था सिगे चैचत नेपाल सगोलसेल नुमित कोरकोमगी तरुक सुबा मपोक कुबन नुमित ना लाकपदा मणिपुर कंगलैपाक अमदी वेसिया लमदमदा लैबा यावलुप सिंह अमदी मियामबु इकाय खुमनबा उटपगा लोइनना कोरकोमना याइपा पाउजल पिरकली आइना थिंख्रबा कोऑर्डिनेशन कमिटी कोरकोम की मीडिया कोऑर्डिनेटर एम सखेना थादोरकपा याइपा पाउजल की चोर अमना हाई COVID-19 लाइचतना थवाई मंगहन बिख्रबा इसिन इनाव सिंह फमदसु कोक नोनजबगा लोयना मखोइगी लैहौरिबा इमुंगी इसिन इनाव सिंगी अवाबदसु सरुक याजरी हौजिक मालेम की मियाम पुंबना थेंगनरिबा COVID-19 की लाइचतना मियोय क्या नहंदुना सिरकपदा लाइचत असि थेंगनबगी लांथेंगदा मांगजिल थंगबा लानमी ओइना लांथेंगनरिबा डॉक्टर्स नर्स अमदी हक्सेल की लमदा थबक तौरिबा मियोय क्या थवाइना पोंथा पीख्रे कया अमना लाइचत असि अनाबा ओइरी असिगुंबा एबा की अमदी मालेम की मियाम की चीरबा तांजा असिदा सीबकी दना मसाय की थवाई पामुबा लेतना अमदी मखोइगी इमुंग मनुंग पुमनमकपु तुंगोइनरमलगा इरेचा सिंह अमसुंग मियोइबा खुनाइबु कनबा हाइबदुना फिदम ओइरगा चाबा थकपा तुंबा चाबा खाइदना अमदी अहिंग नोंथिल नाइदना पोथाबा लेतना मथौ तौरिबा हक्सेलगी मियोइ पुनः पुथागतपा फोंदोकचरी मखोइगी होनजबा कथोकपा असि मणिपुर कंगलैपाक पुवारिगी लातम सिंहदा सनागी मयेकना तरंग तरंगना इदुना लेहौरगनी चेरोल असिना हाई मणिपुर कंगलैपाक खक्त नतना अखोइगा मतम लैब खिबिकता तत्ना सानबा याद्रबा इसिनाव ओइबगी मरी लैनरिबा युमथंगनबा म्यांमारदा हुजिक कन्ना संदोरकलिबा COVID-19 लाइनागी लाइचत असिना असि अनान नंगहलिबा अमदी मियामदा खुदोंचादबा कया पीरिबा असिदा नुंगाइतबा फोंदोकचरी लाइचत असि अथुमतम लाक्सिंदुना इंगतप्पा अमदी अमत ओइबगी लिसिंग मखादा नुंसी चानना हिंमिननबा अपुनबगी खुनाय अमा ओइरकनी हाइबगी थाजबा थमजरी हाइखी Prime Minister Narendra Modi na directors of centrally funded technical institutions singa video conference ki kuthangda wahang paukum gi thorom amangasi pangthokre institutions singi health chama henbana saruk yakiba thoram duda athuba matamda technologically solutions purakhiba naha oiriba innovator singbu PM Modi na thagatpa phongdokhi education gi lamda chawkhat purakpagi damakta paikhatpa yawa thabak थौरम सिंह पाखतकनी हाइना महाकना फोंदोकी हौखिबा सही खरदा हायर एजुकेशन दा ग्रोस एनरोलमेंट रेशियो GER हेंगलकपदा प्राइम मिनिस्टर ना थागतपा फोंदोकी टेक्नोलॉजिकल एजुकेशन की इकोसिस्टम अदु इंडिया की लोन सिंगदा तंबगी मथौ तारी ग्लोबल जर्नल सिंगबुसु रीजनल लोन सिंगदा हंदोकनबगी वफमसु प्राइम मिनिस्टर मोदी ना फोंदोकी इंटरेक्शन अदु दा इंडियन इंस्टीट्यूट ऑफ साइंस बेंगलोर की प्रोफेसर गोविंदन रंगराजन IIT बॉम्बे के प्रोफेसर सुभाषिष चौधरी IIT मद्रास की प्रोफेसर भास्कर रामामूर्ति अमदी IIT कानपुर की प्रोफेसर अभय
करण जिकरना हौजिक चथरिबा प्रोजेक्ट कयागी मतंगदा प्राइम मिनिस्टर मोदी दा पाउदमखी कोविड का मरी लेना लौखटलिबा रिसर्च कयादसु प्राइम मिनिस्टर मोदी ना थागत फोंदोखी यूनियन एजुकेशन मिनिस्टर सु थरम अदुदा सरुक याखी कांग्रेस की मकोक थोंगबा लुचिंगबसिंगी मनुंगदा अमा ओरंबा वीरभद्र सिंह ना लेखिदबदा कांग्रेस लुचिंगबी सोनिया गांधी ना अवाब फोंदोकपदा हाइकिबदा कांग्रेस की मकोक थोंगबा लुचिंगबा अमा ओरंबा हानगी हिमाचल प्रदेश की चीफ मिनिस्टर वीरभद्र सिंह लेखिदबा असि पार्टी के अचौबा मांगजबा अमनी हिमाचल प्रदेश की प्रजा मयामबु सही हुंफुरोम सेवा तौदुना लाखिबा वीरभद्रना कांग्रेस की लुचिंगबा कयागा थबक तौमिनकी हिमाचल प्रदेश की टर्म तरुकलक चीफ मिनिस्टर अमदी यूनियन मिनिस्टर ओइरमख्रबा वीरभद्रना पॉजिटिव चेंज मयाम अमा स्टेट अदुदा अमदी लेबाक सिदा पुरकी सही 38 सुख्रबा वीरभद्र सिंह शिमला की इंदिरा गांधी मेडिकल कॉलेज दा नोलमदाई पुंग 3:40 चलकपदा लेखिदबनी प्राइम मिनिस्टर नरेंद्र मोदी नसु वीरभद्रना लेखिदबदा अवाब फोंदोकी महाकना हाइकिबदा हिमाचल प्रदेश की मियाम गिदमक चौखटननब थबक कया पाखलमखी महाकना खंगहौदना लेखिदबदा अवाब फोंदोकली इमुंग मनुंगी अवाबदसु सरुक यारी ओम शांति हाइकी अरोइबदा मरोइबा पाउ अमुक हन्ना हौखिबा पुंग 14 मणिपुर नौना कोविड-19 पॉजिटिव होइबा मियोई 498 थेंगनख्रे चीफ मिनिस्टर्स कोविड-19 रिलीफ फंड ऑक्सीजन कंसंट्रेटर चाम तेंबांग पीख्रे कक्चिंग केंद्र की ओइना मियोई 19,900 वैक्सीनेशन तौख्रे हाइना एमएलए रामेश्वरना फोंदोख्रे ngasigidamakta di paudam pizam mata asolo shinjare mejeng tabir ba khwai puno pu amuka hanna khurumjari